First of all, the EPAC TV News welcomes everyone. Malemgi yam angak pa thodok ama oina India gi scientist sing na numit ahum thokpa angak pa solar system ama thengnari hai numit ahum thokpa GG taw a haina khangnaba solar system asi sahi million amadagi manga phawgi manungdagi lirikli haina akhang ahi sing hisab panari malem asi dagi light year chamri gi marphuma palom lakna leiba GG taw a system haiba asi manungda angak pa thong amkhak astronomer sing thengnare hairiba mafam asi planet anau simpham am oina su khangne gas amasung upulgi koina paiduna chatpa ring amana saba amadi planet man akoiba makoi asina masing yamlaba thawan mijak singgi environment singda planet sing asi mato kram sembagi haibidugi luraba langlalang dilsing piri GG taw a system haina khangnaba numit ahum thokpa mafam asi sahi million amadagi manga gi marakta lerikli haina thajanari masagi chahi yamna nouba asina maram oiduna masibu planet semba horok ngallingi matang sing adu nainaba chapchaba candidate ama ohelle Odisha da leiba National Institute of Science Education and Research ki thijilloi singna chilegi atakama desert afaba makhal gi radio telescope sing sijinnaduna yengba matamda makoi asigi manungda yaw maru oiba molecule singdagi karingba manil khara kamthuklakpa thengnaki makoi asigi khwaidagi hen ingba mafam singda kupna kuplaba upul marik oina phamjin duna leiba molecule sing asi anauba planet sing semnakpagi machak sing oiramba yai haina akhang ai singna thajane liton majumdarana lucingba thijiloi kangbu asina carbon monoxide phamjin ba point adudagi yamna high thana leiba haibidi masigi 30 k dagi 30 k yauna temperature nemna leiba makoi asigi mayai thang saruk tam yeng thamduna thijinki asigumba yamna ingba phibam sing asi planet sing sembada mathau taba machak sing punsin hanbada tangai phadana mathau tai hairi temperature yamna nemba mafam masida upul amasung gas ki makup sing asibu matum tasin handuna sundrangda anoba planet sing semgatnaba yimpham tholi hairi GG taw a gi system asida khwaidagi hena puning sing sinngai oiriba amadi masida thwan chak hum pulap thokminnaba galaxy asigi manungdi yamna tangna thokpa thong asini aikhoigi numit asigumna thwan chak amakhak natraga ani thokna leiminaba kambu sing akoibada planet sing sembagi mong asidi haunabi oina thengne adubu hairiba thong asi multi star system singda thokpa uba asidi top anuba mong amani haina thajane asigumba discovery asina angakpa phibam singna matau kramna planet sembagi haibasigi matangda anubu wafam ama khangmang malle hairi GG taw a gumba system singi masadi yauriba chemical singi machal amasung mong matau sing asi khangmangamba asina planet sing semnakpagi matangda aikhoina khangnariba lawsing asisu hena pakthok chokthok hanbata natana tarang malangda leiba asigumba atopal planet makhal makha kayagi matangdasu makha tan thijinbagi mathau tahalle astronomer singna makha tab study sing pangthoktuna angakpana thallaba phibam singda asigumba sundrangi posak sing asi matau karamna semi amasung mapung mari pharki haibasi khangmangamlagani hainasu hairiba team masina china thajari hairi atopa yamna angakpa pau amana nupi tarani thoi londuna macha chamag sumna ani leiraba ugandagi mioi ama hingbada yamna chauna awaba mayuknari hairi ugandagi khungang amada leiba masagi chahi humdra suraba musa hasaya kasera ko mioi ama senthok lambi wasilakpadagi mahaki nupi tarani thoi macha chamag sumna ani amasung mahaki masu changaga humdrani panbu hinghannabu khotnabada yamna chauna singnabag loinana chaba phangdabagi awaba mayuknari hairi Eastern Ugandagi Mukika village da leiba mioi asigi wari social media da phungdorappaga loinana mioi asi the person who products most children in the world haina dap tawduna post asi yamna thuna malem sinmatuna bail oirakhibani mioi asina haukiba kumja sok lisingamaga chamapar humdrani thoida masagi chahi 33 surappa matamda mahaki ahanba nupiga luhongki chahi khara leiraga mahaki imung manung asi mathang pauthok chawthorappa helakki mioi asi sanga larumta natana sa kaktun yonbagi sinpamsu tawbadagi miyamna pamba henglaktuna makhoi macha nupi singbu mangonda luhongjagi hain offer torokhibani hairi lining laisurni oibi hiram kharada uganda da nupi lonbagi chatnabi asi aina yabu oirammi adubu hauki kumja sok lisamaga chama mawdra manga dagidi laibak aduda child marriage tawbuda
ऑफिशियल ओइन अथिंग थमखी हसयागी अहानबा मचा संद्रा नबरिये महाकी अहानबा लुहोंगलब मतुंग सही यम लेरग पोखिबनी हौजिक मचा नुपा असी सही यंखै सुरकले हाइरी हसयाना फोंदोरपगी मतुंग इना महाकना महाकी अहानबा पोपो मचा अमसुंग अरोइबा पोपो मचा दु खक्तंग निंगसिंगली मरक्ता लैबा महाकी मचा सिंगी ममिंगदी निंगसिंगबा ngamdi हाइरी महाकना महाकी मचा सिंग दु पोखिबगी अकुप वरोलसिंग नोटबुक अमदा इसिलगा थम्मी हाइरी हसयागी इमुंग अचौब इमुंग अमा ओइबना नुंगाइना पानबा युम्बान अदुदी ओइबा ngamdi सेंथोक लम्बी वलकपना मरम ओइरगा मयुम मकै निंगथीना सेमजिन सजिनबसु ngamdri हाइना पावसिना हाइरी मियामगी दमकता होनजरिबा इपाक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी फेसबुक पेज असिबु अदोमना लाइक शेयर सब्सक्राइब अमदी फॉलो तौबिदुना तुंग कोइना मियामगी सेवा तौबु ngamnanaba सपोर्ट तौबियु हाइजरी।